diabetes ko loy na hinglibasing tha amagi manungda control to bangamle urea creatinine wangbasu tha amagi manungda hanthaba ngamle khong ha manungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha amagi manungda normal oi bangamle fatty liver oi basu tha amagi manungda fagat han bangamle pumnamak natural oi ba hidak makhalna lying jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Good afternoon, Elite TV ki test of cartoon ki mahau meng dawiru su hamatara mokseri maru ng sim fala funga pause se ki cartoon sing da cartoonist na kari hanin liba kari phone liba kari wakal khal ning liba habdu meyam sanong thamjage an bal khut sage sangai express ki onthok pani da sida yengbiyo koi maru bani wari sana bani leiba hajiki leiba sida punsi ki matang sida hajik leiba situation ki matang sida wari sana bagi sinne da mamana ba ani ni mamana ba masna haide kay haige da khangde da tori se maru nungshina rewai, kaina rewai, thungna rewai, punsi si iwada wayana. Ada mai marup sida khume. Madu nang ngasi da khangli bro. Miye begi mapokta nungai ba haibase. Ngak ki wani. Wa na yam hen bani na. Adu ni hoi miye begi punsi sida awan nungai pek than ba adu manipu khogi malem sida hairo ne. Ekta perfect oi ba miye bum leite. Noining ba pambaduna mayang kangani mayang kangno noini nungai ba pambaduna awagani adu hingna ba magi level amada aina ngasi aisu kadu bagi atang ba cartoon ngoi doino aisu ahaw kari ge chani ngoi doino adu ai ge gi isone sema ko haidare uchek macha gi na macha gi mahum achou bagi na achou gi mahum adu ni punsi si sini adana punsi gi aka akum loina leigani malangi phawra ba pesa pai pa mayama hojik asagi private jet chalama mayama train tonga chatpa masi miyoy bise khuba khunam dane aduna miyoy bagi hingi punsida nungsi chanana amaga mateng pangdarga hing buduni lerisi akoina ngasi taliba pesa se ambani oiro kari oiro mail pesa crore talagusu sibda kaimda puraga chatpa yaroi mai magi chane bi dharma du matungna se khoi kuda chatpa adagi khoi mai thaba phumna phumma mayam ne aduni koi hainer juni koi mayam hindu ki chane bi da su hai juni koi sing mon tare nipan mapan aduga tayar ani adu hainer ga sum phagi wina chana tong na budune na kona si bai bi sidi koi no nam da pora ga lebni nam da pora ga chane any moment any khudeng da koi kai to ga de chai ga bodde na swai sidani koi musen nusina ba chana ba amaga ba nusi chana lemina ba mi bengi life span si haji hi chamani mayam kamali panari se du cham yauda ba jikti dum chari ba chinja honglei ba weather climatic condition mayam chana lokana chei humdra marfu mokdra badum kada jike wale thaini gi leramba aseng manung sinu sa mayam do jikti loina change togre chari ba chinjak sidada pesticide ki kari ki kara ki yawriba business ki tongna bu hona bada khudak ta khamen asin ba chahon ba ngamba mulhan ba ngamba loina ba lapoi khangde mulhan ba mayam tawrupagi scientific chakolapagi matung na dum hong bu sudum lak baduni aduni size da punchi sida ngaiba awaba ga punba aduni awan nungai gi punchi hainare sini aduni size dani nungaiba sunti awab ju thengnani kap sukap kani nok su nok kani aduni masini punchi hai se aduna teng ba ji leiba situation sida khoi punchi gi mahau se kaina kari no kaina ga hangak paduni noi maruna chahi amaga tha hom sujalak pasida tokphom khangdaba no su nokphom khangdaba lang su langphom khangdaba kitang no raga mu kai no kai kari khan ge de kaina khanba kitang langning asu kai no hoji leiba situation da hona lang bu si phabra kaina khalakpa sumaina ningkha tamna haidi nokning ba kapning bo oiro langning boiro sakning boiro me am si tawung am de ge dum awa film doni lei film sida almaina sigi pun sirul sida tharakpa yamna fazaba cartoon raga su message ama biba cartoon ni haidana ai thamjage ai gi meng dagi mathang da laisina koi sana leibaki loire dana haibasini loire dana sta hotel thare background da wari sana budune adada
ꯃꯃꯥꯟꯅꯕ ꯃꯁꯦꯟꯅꯤ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯑꯒ ꯑꯗ ꯍꯥꯏꯔꯦ ꯊꯤꯡꯖꯤꯜꯂꯦꯒ ꯆꯪꯖꯔꯛꯀꯗꯕꯅꯤꯒ ꯄꯣꯛꯈꯥꯏꯔꯦꯒ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯉꯁꯥꯏ ꯃꯃꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10-30ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯣ ꯉꯁꯤ ꯅꯨꯃꯤꯠꯇ ꯈꯕꯔ ꯐꯣꯡꯀꯥꯟꯗ ꯀꯥꯔꯇꯨꯟꯁꯤ ꯌꯦꯡꯀꯥꯟꯗ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯖꯥꯅꯤꯅꯦ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯂꯣꯏꯅꯃꯛ ꯊꯝꯃꯛꯄꯅꯤꯅ ꯃꯌꯥꯝ ꯈꯪꯍꯧꯗꯣꯏꯅꯤ ꯇꯨꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10-30ꯒꯤ ꯃꯇꯨꯡꯗ ꯑꯗ ꯑꯃꯁꯤꯅ ꯍꯥꯏ ꯊꯤꯡꯒꯗꯕ ꯀꯥꯡꯕꯨꯅ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯂꯩꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯊꯦꯡꯅꯍꯜꯂꯨ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯗꯤꯁꯑꯥꯔꯝ ꯇꯧꯍꯜꯂꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯜꯂꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ ꯏꯂꯦꯛꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯅꯤ ꯃꯗꯨꯁꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ 100 ꯗꯦꯖꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯑꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯒꯕꯔꯅꯔ ꯑꯅꯨꯁ꯭ꯔꯥ ꯎꯏꯀꯦꯅꯁꯨ ꯍꯥꯏꯕꯅꯤ ꯊꯥ ꯑꯃꯅꯤꯁꯤꯗ ꯅꯨꯃꯤꯠ 35ꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯈꯔ ꯎꯔꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯛꯈꯥꯏꯔꯦꯒ ꯂꯪꯁꯤꯜꯂꯦꯒ ꯀꯥꯞꯁꯤꯜꯂꯝꯃꯦꯒ ꯑꯗꯨꯅ ꯉꯁꯤꯃꯁꯨ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯔ ꯈꯣꯏꯔꯝ ꯂꯥꯛꯄꯒꯤ ꯀꯣꯟꯊꯥ ꯈꯥꯕꯝꯗ ꯂꯩꯕ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯩꯔꯤꯁꯤꯗꯨꯅ ꯑꯗꯨ ꯁꯨꯗꯥꯏꯁꯤꯗꯅꯤ ꯑꯗꯨꯒꯤꯁꯦ ꯌꯥꯏꯔꯤꯄꯣꯛꯇ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯕ ꯑꯦꯛꯁꯦꯁ ꯗꯤꯃꯥꯟꯗꯒꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯐꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄ ꯁꯝ ꯀꯛꯄ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ ꯒꯨꯟꯗꯥꯔꯥ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯚꯥꯞꯃꯦꯟ ꯑꯃ ꯇꯥꯗꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯚꯥꯞꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯤꯗ ꯌꯥꯝꯅ ꯆꯔꯥꯡ ꯆꯍꯤꯡꯅꯕꯗꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯐꯥꯒꯗꯕ ꯇꯧꯒꯗꯕ ꯃꯌꯥꯝꯅ ꯇꯨꯝꯃꯒ ꯂꯩꯔꯦꯅ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯣꯠꯅꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯆꯤꯡꯗꯅ ꯁꯤꯐꯥꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯝꯗꯅ ꯁꯤꯐꯥꯏꯅ ꯑꯣꯄꯔꯦꯁꯟ ꯋꯥꯟꯗꯔꯐꯨꯜ ꯍꯥꯏꯅ ꯃꯥꯅ ꯂꯧꯔꯤꯁꯦ ꯉꯥꯡꯅꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯋꯥꯡꯂꯣꯝꯗ ꯀꯥꯞꯅꯔꯦ ꯃꯈꯥꯔꯣꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯗꯅꯤꯁꯤ ꯑꯆꯨꯝꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯆꯤꯡꯗ ꯍꯧꯖꯤꯛꯅ ꯐꯖꯅ ꯅꯍꯥꯟꯕꯗꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯆꯪꯒꯦ ꯇꯧꯀꯥꯟꯗ ꯆꯪꯕ ꯌꯥꯔꯣꯏꯅ ꯃꯔꯩ ꯌꯦꯠꯅꯕ सरकार के ऊपर आप है कायना से लाउनबा जी वायरल होइरगा दम लेरिबनी अखोगी यूट्यूब चैनल दसु यावनी अदुना स्वाइजनी चिंगदना कोई चंगगा सिफाइना मोय ममामक्ता मै थारे मै केम तौद्रे अदि ख्वाइदगी ngaiba nongningbadi amu koi central force or CRPF ki jawan ama marai bakta chap headshot ni tawridu kapaga hatle adagi commando ani ma SI ma yaroga commando ani amsu se karim ta tawde adagi se akoina khangdabanara prime minister na adugi soyo khot bagi nungai taba phongdok pasu tweet tawba kari tawba adum thengade arin leise aduna jingdana sifaina protection tamdana sifaina operation ana chingde hek nomai kapa ba tamda operation horani na ko hanabdo khabar kagaz de yori bani myam ko haijada banati adudani ngasai gi cartoon se thamai se chingdana sifaina protection tamdana sifaina operation wonderful lan haise yam interesting oiba khana ningai ba yam phajaba bahan thok leba cartoon ni haidana ai thamjage mathang da leisna khoi hoilan paugi as loire haibdani sida khoi kabi samelan tawbani myam kabi myam se adamana kabi sina khoi gi magi saireng ma pathorok ni kamai pathorok da peng chojening le awa ba khangdana bana se wana rakpa myama khoi wai haidana khoi hanbasu yade ahuna basu lepe yade adoni khoi lan tawre na laik tam dabsu yade adagi cha dabsu yade nom dabsu yade economy fagalan dabsu yade lai lai su tam dabsu yade adoni khwai sida adada ma sai mi wakhal lak ko na peng chojening le awa ba khangdana ba haidi ngauraga chatninge kaina ga haibi hum lak ko da कभी मैम सेवन तारीब मैम लौरपने सिबदी हैनदब्रा कभी नोसु नोनिंग बने तादी पेंग चोरू सिग्रो है सूब मैम नुंगाइतब फौदो मैम थोबनी अखोई रिलीफ कैम्प लेरिबा कोई सुसाइड तौदना नहान लेगिदब थौरी यालगा अदगी अमसु सिनबु होनरंबा मसी ताइदबु ओइदो फम मैम तारइबनी मदुना कदाइदा करमाइन तौरगा अतोप कंट्री अमगा लान सोकनबा सुनते स्टेट की मनुंगसिदा कंट्री सिगी मनुंगसिदा within the state की मतुंग तोंगा तोंबा कालुप अनि गे लेबि इरांग सिबु चाही अमा हेना सांगदोगा थंबाय जे पृथ्वीदा मसी यामना हदुन हिस्टोरिक अन दम लेहौरगनी अन ममांग थोखियो मफम कुकी पाइते गी लेरिबा कुकी नागा गी मैते पांग गे लेगिबा लोइमक सिसी लोइशन गिबा गाक्तनी मतम जना हनक किसना लोइशन ब ngamdribsi karino behind the scene karino agenda karino geopolitics story bra haiba मैम से क्वेश्चन जे मथंग मथंग कुई गे दम थोलखिनी होई नैरे थोले यादना कुई कुईरगा दम थोलखिनी अदुना स्वाइसदा बाप तामिनबा अमा कोई
ꯃꯊꯧ ꯇꯥꯕ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯄꯦꯡ ꯆꯣꯏꯖꯅꯤꯡꯂꯦ ꯑꯋꯥꯕ ꯈꯪꯗꯅꯕ ꯑꯗ ꯍꯥꯏꯔꯛ ꯃꯌꯥꯝꯅ ꯁꯤꯕꯗꯤ ꯍꯩꯅꯗꯕ꯭ꯔꯥ ꯀꯕꯤꯑꯅ ꯌꯥꯝ ꯐꯖꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯑꯥꯏꯗꯤꯌꯥ ꯐꯨꯝꯃꯒ ꯆꯠꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯗ ꯃꯥꯅ ꯐꯖꯅ ꯂꯦꯝꯅ ꯐꯝꯃꯒ ꯀꯣꯠ ꯁꯨꯠ ꯇꯥꯏꯒ ꯇꯧꯔꯒ ꯂꯥꯛꯑꯒ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯔꯝꯂꯅꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤꯅ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯗ ꯑꯃꯁꯤꯅ ꯍꯥꯏ ꯈꯔꯇ ꯅꯠꯇꯦ ꯌꯥꯝꯅ ꯎꯔꯦꯗ ꯍꯦꯟꯃꯟꯗꯅ ꯌꯦꯡꯕꯨ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕꯒꯤ ꯈꯔ ꯑꯃꯨꯛ ꯇꯞꯊꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯄꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯆꯧ ꯑꯆꯧꯕꯁꯤ ꯍꯨꯟꯅꯔꯛꯄ ꯈꯕꯔꯗꯒ ꯉꯥꯡꯅꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯤꯉꯩꯁꯤꯗ 2027ꯒ ꯅꯛꯁꯜꯂꯛꯑꯕ ꯖꯥꯠꯂ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯋꯥꯠꯂꯤ ꯆꯍꯤ 2 ꯃꯈꯥꯏ 3 ꯋꯥꯠꯂꯤ ꯑꯗꯨꯅ ꯈꯔ ꯇꯞꯊꯕꯤꯌꯨ ꯐꯖꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯟꯅꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯑꯗꯩꯗ ꯉꯁꯥꯏꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯃꯣꯏ ꯁꯔꯀꯥꯔ ꯑꯗꯒꯤ ꯁꯔꯀꯥꯔ ꯍꯥꯏꯁꯤꯗꯤ ꯀꯣꯟꯇꯤꯅ꯭ꯌꯨꯁ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯗꯒꯤ ꯏꯕꯣꯕꯤꯒꯤ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯒ ꯅꯤꯄꯥ ꯃꯆꯥꯒꯤ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯒ ꯑꯔꯥꯙꯥ ꯕꯤꯅꯨꯒꯤ ꯁꯔꯀꯥꯔ ꯑꯗꯒꯤ ꯑꯂꯥꯎꯗꯤꯟꯒꯤ ꯁꯔꯀꯥꯔ ꯀꯣꯏꯔꯦꯡꯒꯤ ꯁꯔꯀꯥꯔꯅ ꯃꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯗꯒꯦ ꯑꯗꯨ ꯇꯥꯟꯅꯕꯗꯨꯅꯤ ꯍꯧꯈꯤꯕ ꯄꯣꯠꯇꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯣꯠꯇꯣ ꯁꯨꯝ ꯑꯩꯈꯣই ꯅꯣꯡ ꯇꯥꯔꯒ ꯀꯩꯅꯣ ꯄꯣꯛꯊꯣꯛꯑꯦꯗꯅ ꯄꯣꯛꯊꯣꯛꯄꯒꯤ ꯅꯠꯇꯕꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗ ꯑꯗꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯔꯀꯥꯔ ꯄꯥꯏꯕ ꯄꯥꯔꯇꯤꯁꯤ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕꯗ ꯋꯥꯖꯥꯎ ꯇꯧꯔꯨꯕꯗꯨꯅꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯔꯝꯂꯅꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯍꯥꯏꯕꯅꯤ ꯑꯗ ꯑꯃꯁꯤꯅ ꯈꯔꯇ ꯅꯠꯇꯦ ꯌꯥꯝ ꯎꯔꯦꯗ ꯍꯦꯟꯃꯟꯗꯅ ꯌꯦꯡꯕꯨ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤꯅ ꯈꯥꯔꯦ ꯃꯤꯠ ꯅꯥꯔꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯨꯅꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯔꯇꯨꯟꯁꯤꯒꯤ ꯊ꯭ꯔꯨꯗ ꯐꯣꯡꯗꯣꯔꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯂꯩꯇꯦ ꯃꯥꯅ ꯄꯤꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯑꯥꯊ꯭ꯔꯕꯗꯨ ꯍꯦꯟꯅ ꯈꯤꯇꯪ ꯑꯦꯂꯥꯕꯔꯦꯠ ꯇꯧꯕ ꯑꯗꯨꯒ ꯔꯤꯐꯔꯦꯟꯁ ꯈꯤꯇꯪ ꯄꯤꯕ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜ ꯈꯤꯇꯪꯁꯨ ꯈꯟꯊꯕ ꯌꯥꯅꯕ ꯑꯗꯨꯝꯕ ꯄꯤꯖꯕ ꯑꯗꯨꯒ ꯄꯥꯡꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯐꯣꯔꯦꯟ ꯑꯒꯦꯟꯁꯇ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ ꯀꯥꯔꯇꯨꯟꯁꯤꯗ ꯂꯣꯏ ꯌꯦꯛꯄꯗꯣ ꯑꯩꯈꯣꯏꯅ ꯖꯁ ꯄꯥꯊꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯨꯡꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯀꯩꯅꯣꯅ ꯈꯤꯇꯪ ꯊꯝꯖꯕꯒꯤ ꯋꯥꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯑꯗ ꯁꯤꯗ ꯍꯥꯏꯁꯦ ꯃꯩ ꯇꯤꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯅ ꯃꯟꯇ꯭ꯔꯤꯒꯤ ꯕꯥꯁꯟ ꯇꯥꯁꯤ ꯍꯥꯏꯕꯤꯒꯅꯨ ꯃꯟꯇ꯭ꯔꯤꯒꯤ ꯗꯥꯏꯂꯣꯛ ꯇꯥꯁꯤ ꯍꯥꯏꯌꯣꯅ ꯑꯗꯨꯅ ꯈꯥꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯐꯝ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯒꯦ ꯏत्यादि ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯃꯨ ꯀꯥꯏ ꯃꯌꯥꯝ ꯉꯥꯡꯅꯕ ꯃꯌꯥꯝꯁꯨ ꯂꯩꯅꯤ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩꯗꯨꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯅ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯕ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯑꯣꯏꯗꯧꯔꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯗꯨ ꯅꯠꯇꯕ ꯍꯦꯟꯖꯟꯕ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯄꯥꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯊꯥꯏꯅꯒꯤ ꯄꯨꯔꯥ ꯂꯦꯟꯂꯥꯏꯟꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯐꯥꯝ ꯑꯃ ꯕꯥꯜꯂꯦ ꯄꯥꯔꯀꯥꯟꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯗꯥꯏ ꯑꯦꯕ꯭ꯔꯤ ꯁꯦꯀꯦꯟꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯦ ꯂꯣꯏꯅꯃꯛ ꯅꯣꯂꯦꯖꯁꯤ ꯂꯩꯕ ꯍꯥꯏꯖꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝꯕ ꯄꯣꯠꯅꯤ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯍꯥꯞꯄꯤꯅꯤ ꯀꯥꯏꯅ ꯄꯩꯁꯥ ꯄꯤꯕ ꯅꯪ ꯑꯗꯨꯅꯤ ꯑꯩꯅ ꯑꯗꯥꯅꯤ ꯑꯩꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯒꯤ ꯂꯩꯕ ꯄꯩꯁꯥ ꯑꯗꯨ ꯊꯥꯗꯔꯦ ꯑꯗꯨ ꯐꯪꯉꯦ ꯃꯌꯥꯝ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯕꯥꯁꯟ ꯇꯥꯁꯤ ꯍꯥꯏꯒꯅꯨ ꯃꯟꯇ꯭ꯔꯤꯒꯤ ꯗꯥꯏꯂꯣꯛ ꯇꯥꯁꯤ ꯍꯥꯏꯌꯣꯅ ꯗꯥꯏꯂꯣꯛꯅꯤ ꯂꯣꯏꯅ ꯆꯤꯟꯐꯥ ꯐꯥꯔꯒ ꯍꯥꯏꯕꯗꯧꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯩꯈꯣꯏ ꯁꯤꯔꯐꯥꯎꯗ ꯑꯥꯏ ꯁꯤ ꯌꯨꯗ ꯄꯨꯁꯤꯟꯕ ꯄꯩꯁꯥ ꯂꯧꯍꯧꯅꯕ ꯍꯣꯠꯅꯕ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯉꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯀ꯭ꯂꯤꯌꯥꯔ ꯇꯧꯗ꯭ꯔꯤꯉꯩ ꯑꯁꯤꯕ ꯃꯁꯥ ꯄꯨꯍꯟꯗꯦꯅ ꯃꯌꯥꯝ ꯑꯃ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯆꯠꯈ꯭ꯔꯐꯥꯎꯗ ꯑꯩꯈꯣꯏ ꯑꯅꯥꯕꯁꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯍꯣꯏ ꯕꯤꯖꯤꯅꯦꯁꯁꯨ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯃꯟꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯛꯇꯕꯒꯤ ꯃꯇꯥꯡꯁꯦ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯄꯦꯜꯂꯛꯇ꯭ꯔꯕ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯤꯅ ꯃꯉꯣꯟꯗ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯃꯉꯣꯟꯗ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯗꯅꯤ ꯃꯥꯅ ꯊꯝꯃꯛꯏꯁꯦ ꯑꯅꯥꯕꯗꯨ ꯑꯥꯏ ꯁꯤ ꯌꯨꯗ ꯄꯨꯁꯜꯂꯨꯑꯣꯅ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯕꯅꯤ ꯍꯦꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯥꯏ ꯁꯤ ꯌꯨꯗ ꯑꯩꯈꯣꯏ ꯈꯪꯄꯣꯟꯇꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝ ꯁꯦꯝꯃꯤ ꯃꯌꯥꯝꯁꯦ ꯃꯣꯕꯥꯏꯜꯒꯤ ꯍꯥꯏꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯨꯄꯥ 10-30 ꯄꯤꯕ ꯑꯥꯏ ꯁꯤ ꯌꯨ ꯃꯆꯥ ꯀꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯤ 500 ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯔꯝꯗ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯥꯏ ꯁꯤ ꯂꯨꯄꯥ 100 ꯆꯠꯄ ꯄꯤꯕꯗꯣ ꯑꯩꯈꯣꯏ 2,000 ꯆꯪꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯗꯣꯏꯅꯤ ꯐꯣꯟꯗꯣ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯦꯅꯤ ꯃꯦꯆꯤꯟ ꯑꯣꯏꯔꯣ ꯀꯦꯃꯦꯔꯥ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯥꯏꯇꯦꯝ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯩꯅꯣꯃꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯂꯩ ꯃꯌꯥꯝꯁꯤꯗ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯅꯤ ꯑꯅꯥꯕꯗꯣ ꯑꯥꯏ ꯁꯤ ꯌꯨꯗ ꯄꯨꯁꯜꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯁꯤꯕꯅꯤ ꯗꯥꯛꯇꯔꯅ ꯍꯥꯏꯕꯅꯦꯕ ꯁꯤꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯥꯏ ꯁꯤ ꯌꯨꯗ ꯄꯨꯁꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯦꯛ ꯄꯨꯁꯟꯕ ꯈꯣꯠꯆꯟꯕ ꯍꯦꯛ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ
डॉक्टर अमसी पेशेंट की रिलेशन अदुगा पेशेंट पार्टी का डॉक्टर का पाव फाउंड वाटपा मणिपुर हेक थोए अखोई सिदा खरा की वानी खरा कोई पुलप की वानती यामना लेबा अखोई पेशेंट पार्टी तो फजन एक्सप्लेन तौबीदबा हजिंग मपाल लमसे कांदा फजन एक्सप्लेन तौनी सिगे जागदब हिदाक सिना सिगनी नंग चाइसना सिनी सि याम तोरकन एम नुंगाइबा अखोइना सत खुदांग थक पारगा सत इरसे अंतरगा दुम लुपा चौंगा दुम थादरमगा दुम चखिबा पोनी अदगी खिदंग अरापदगी खुंगंगनी कई लापा मोली साली तौरगना पाइनिंग दुंग तौबा अदगी से पायरगसु मखोइ कजे मी चखगा तो हेता हामदोकबा होय सेक्शन बा लौखतपदुदी याम पै सुम खरसु यावदम नते मैमने अदम ने कोई मचा मैम पोपदा अदम हंकु अम यावेना अदम असी थोके थौदम नते डॉक्टर मैम दा सी लोइमकी वा नते खरा अदम यावदम नते अरे सोना कदा डॉक्टर ना यू थकप फते अम तब फते हाइनी सोना कना जू फजना थकाइबसु हम यावबनी सिदैदा 60 ml जी कसु काइदे कन हाइबो मैम लई तोंगा तोन मैम स्वाइस त किदंग येंबीबा मथौ ताबा अदुगी पोतुनी थमैसे अदुना सिदैदा अनाबदो आईसीयू पुसेलु हाइबनी नर्स न खुमनी असीबनी डॉक्टर ना सुंबानी याना फजबा सि जुवान थोक लेबा कार्टूनी हाइदना आई थमजगे मतंग द लैसिना खोय पीपल्स क्रॉनिकल किनी पीपल्स क्रॉनिकल की ट्विस्ट आर्टिकल से लेबा रिलीफ केमन थारे सिदैदा मैम से अदेदा खबर जे पारगा मोइना नोकपदुनी करी नो गाय पुसी मेंग से कमाइन दकना व्हाट सर्विंग foods there is no place nothing like home sweet home अखोई से हाइरे मोइ कइनो अखोई से लेरे खरा चारगा खरा थागा अदो युम दगी हेनबा केम लै पोंते हाइबा युम सिदा हंजन बदुनी अखोई से वारकपा चही अमगा था हुम हेना अखोई रिलीफ कैंप दे लेरक पाइसी पिखरबा काखुदु दा सिते तोआन बखोई हाइना लाकुनी मकु मनेम करी करा मचा ममौ मतै लोइना लेतबा यादबा तोपदा लेबिदि ले यादबनिना दो लेमिनबगी अवाबा मयाम थेंगना मयाम अदनी मुन तोइसे what serving foods there is no place nothing like home कसुम जगह आमते लेती कोई जुम दगी हेनबा अनु साइद सिंजा कर चारगा कर पीरगा बॉयलर थाबगी टाइप दे लेरगा नोमुगी लपा मरफुदु सुलपा यांखै दा हंदगरे हाबगी पावलै सुम फिल्म दे लेब्रा उगी पुंसी महिंदुगी मतंग दंग सागी कार्टूनिस्ट थमपा याम वाहन तो लेबा सिसु कार्टूनी हाइदना आई थमजगे अना ngasiगidi adum ba elite tv gi test of cartoon gi mahau matang solution jere meng tabiri basing bo mo khana khuram zabaga loina kaine na baya thekni jeri pini biris Diabetes ko loina da hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong ham banungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha amagi manungda normal oi bangamle fatty liver oi basu tha amagi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank.